Iran amadi Israel anigi marakta leiriba umkhatnaba asi khamtheng lai haba yarabani. Iran na nuclear weapon athubada saragani haina threat tawrkhiba kya su laikre. Adubu ikhang khangawdana paw ama lakli. Iran gi president na tongduna chatliba helicopter adu crash tawre haidi. Hojik president asi sikrabra natragana hinglibra haiba adu confirm oidri. Adubu oithokpa yaba amana Iran da yamna chawba regime ama honglaklani haiba asini. Iran government gi media na thadorokpa report amagi matungina President Ibrahim Raisi asi helicopter convoy tawraga chatkibani. Adubu chopper asi hot landing tawkre amadi president asi hojik kadaida leiribano haiba asi khangma ngamdri. President yaukiba helicopter convoy aduda helicopter ahumni yauribasi. Masida amakhaktani crash tawribasina. Adubu karambana main oiba helicopter no haiba adudi khangde. Iran gi interior minister haibadi home minister da hangbada asumna kumlakhi. Thogdok thokphamda thakiba search amadi rescue unit ke adu yaroktri. Weather condition su asuki matik fatte lonana visibility haibadi uba ngambagi chang asisu meter 5 dagi hende haidi. Aduna helicopter adu crash tawkiba hard landing thokiba mafam adu thidokpa matamda awaba amadi oigani haidi. Thogdok asi Iran gi oina yamna chawba tragedy haibadu oire. Maramdi thogdok asida president khaktanate Iran gi oina mangjariba asi masida makoigi foreign minister Amir Abdulian su yarumgani haibagi oithokpa yana leiri. Iran amadi Azerbaijan hairiba country ani asigi border manakta Dismar forest area hairiba mafam asida sariba Kuiskulasi dam asi inaugurate tawba chatkibani. Dam asina Iranian amadi Azerbaijani population kayada kanaba kaya ama pigidoribani. Mafam asidagi inauguration function asi loiraga hankibadani nasai helicopter crash tawbagi paw asi laklibasi. Khangadaba mana Iran amadi Azerbaijan hairiba country ani asigi marakta leiriba relation asi afaba haibadudi natte. Itattatana country ani asigi marakta amana amada threaten tawnaduna laklibani. Aduga Israel nasu Azerbaijan na anti Iran ama oiba asida yamna interest oiribani. Tasengna hairabada Israel na Azerbaijan hairiba country asida khulai kaya masing khangdana supply tawduna lakrabani. Iran gi mayokta proxy war haunaba. Matang asida hangba yaba wahangna tasengna president amadi foreign minister ani asi hanaba tawraklibra haiba asini. Aduga masi kanana chathaba oigedoribano. Prithvi pumnamakna khanariba asina moshetna chathaba oigani haiba asini. Karigumba news asi confirm orakpa taragadi aggressive oibada hainariba Iran na Israel na kari torakba yai mayamsu hena khanglamlagani. Video asi semlingi hojing haki mamangda paw sigi matangda update lakle. Masida balebasi Iran gi president amadi foreign minister amasu oikiba Amir Abdulil ani asi ngasai helicopter crash ta leikhidre hybadu confirm oire. Prime Minister Narendra Modi yauna world gi leader kayana nuai tabaga loinana awaba phungdokli. Thibada kuina changkiba adu lechin thaba amadi weather condition asi asuki matik fattaba asinani. Russia na search operation asida saru yanabagi damak special oiba helicopter 47 mateng panglakhi.